ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯀꯦꯕ ꯃꯧꯕꯗ ꯊꯋꯥꯏ ꯂꯨꯞꯆꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩꯅꯕꯅ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯃꯊꯧ ꯑꯃ ꯑꯣꯏꯅꯔꯝꯃꯤ꯫ ꯏꯟꯈꯠꯂꯛꯂꯤꯕꯤ ꯅꯨꯄꯤꯁꯤꯡꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯁꯝꯁꯤꯡ ꯑꯗꯨ ꯑꯅꯧ ꯑꯅꯧꯕ ꯐꯖꯔꯕ ꯃꯑꯣꯡꯗ ꯂꯩꯇꯦꯡ ꯀꯌꯥ ꯑꯃ ꯍꯥꯞꯇꯨꯅ ꯁꯦꯝꯖꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯃꯁꯨ ꯑꯣꯏꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯩꯊꯦꯜꯒꯤ ꯄꯣꯠꯐꯝ ꯑꯌꯥꯝꯕ ꯑꯀꯦ ꯑꯃꯧꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩ ꯌꯣꯟꯕꯒꯤ ꯄꯣꯠꯐꯝ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯩꯊꯦꯜ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯃꯛꯇꯗꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯇꯅꯧꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯁꯝ ꯀꯛꯄ ꯑꯃꯗꯤ ꯁꯝꯕꯨ ꯅꯤꯡꯊꯤꯅ ꯁꯦꯝꯕꯒꯤ ꯄꯣꯠꯐꯝ ꯑꯃ ꯐꯝꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ꯫ ꯃꯃꯥꯅ ꯀꯨꯝ ꯂꯩꯅꯥ ꯅꯥꯗꯨꯅ ꯐꯃꯨꯡꯗ ꯃꯇꯝ ꯆꯨꯞꯄ ꯇꯥꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯅꯧꯕꯤ ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯅꯅꯕ ꯑꯃꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯆꯥꯅꯅꯕ ꯄꯨꯝꯕ ꯃꯍꯥꯛꯅ ꯇꯥꯟꯕ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯅꯧꯕꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯕꯨ ꯆꯥꯛ ꯏꯟꯕꯤꯔꯝꯃꯤ꯫ ꯆꯥꯛ ꯏꯟꯅ ꯇꯅꯧꯕꯤꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯍꯣꯔꯦꯟꯗꯤ ꯁꯦꯜ ꯌꯥꯝꯅ ꯇꯥꯟꯕ ꯉꯝꯗꯕ ꯏꯃꯥꯅ ꯆꯥꯅꯅꯕ ꯉꯥ ꯃꯆꯥ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯛꯑꯒꯦ꯫ ꯂꯩꯇꯕꯅꯤꯅ ꯉꯥ ꯆꯥꯛꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯖꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯊꯣꯡꯂꯒꯇ ꯆꯥꯔꯒ ꯂꯩꯔꯤ꯫ ꯉꯥꯒꯨꯝꯕ ꯃꯆꯤ ꯑꯣꯏꯒꯗꯕ ꯆꯤꯟꯖꯥꯛ ꯑꯃꯠꯇ ꯆꯥꯗ꯭ꯔꯕꯅꯤꯅ ꯅꯁꯥ ꯑꯗꯣ ꯏꯁꯣꯟꯗ ꯁꯣꯜꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯒꯅꯦ, ꯏꯃꯥꯒꯤ ꯍꯤꯗꯥꯛꯁꯨ ꯍꯣꯔꯦꯟ ꯆꯥꯔꯒ ꯂꯣꯏꯔꯗꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯂꯩꯔꯛꯑꯒꯦ." "ꯕꯦꯝꯃ, ꯉꯥꯒꯗꯣ ꯂꯩꯔꯛꯀꯅꯨꯗ, ꯏꯃꯥ ꯀꯔꯤꯃꯠꯇ ꯆꯥꯅꯤꯡꯗꯦꯀꯣ꯫ ꯑꯗꯨꯒꯅꯦ, ꯍꯤꯗꯥꯛꯁꯨ ꯂꯩꯔꯨꯔꯅꯨ ꯇꯣꯛꯑꯣ꯫ ꯆꯥꯕ ꯌꯥꯕ ꯍꯤꯗꯥꯛ ꯃꯈꯩꯁꯨ ꯆꯥꯔꯤ꯫ ꯑꯗꯨꯕꯨꯅꯦ, ꯐꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯆꯥ ꯑꯁꯦ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯒꯤ ꯀꯦꯗꯅ ꯃꯧꯗꯅ ꯂꯩꯖꯕ ꯑꯗꯨꯁꯨ ꯐꯪꯖꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯏꯃꯥꯅ ꯉꯝꯗꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯏꯆꯥꯅ ꯄꯣꯠꯐꯝ ꯑꯗꯨꯃ ꯐꯝꯂꯒ ꯁꯦꯜ ꯈꯔ ꯇꯥꯟꯗꯨꯅ ꯏꯃꯨꯡ ꯑꯁꯦ ꯄꯨꯔꯒ ꯂꯩꯔꯤ꯫ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯅꯄꯥꯕꯨꯡ ꯑꯗꯨꯃꯇꯪ ꯂꯩꯖꯔꯝꯂꯕꯗꯤ ꯅꯍꯥꯛꯄꯨ ꯀꯦꯅ ꯃꯧꯅ ꯊꯝꯕꯤꯔꯝꯒꯗꯕꯅꯤ." "ꯑꯁ ꯏꯃꯥ, ꯀꯩꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯅꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯦꯀꯣ꯫ ꯑꯩꯗꯤꯅꯦ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯒ ꯏꯃꯥꯕꯨ ꯂꯥꯌꯦꯡꯂꯒ ꯅꯥꯕ ꯐꯍꯟꯕ, ꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ꯫ ꯑꯗꯨꯒꯅꯦ, ꯑꯩꯅ ꯍꯟꯗꯛꯇꯤ ꯁꯦꯜꯁꯨ ꯈꯔ ꯇꯨꯡꯁꯤꯟꯕ ꯍꯧꯔꯕꯅꯤ꯫ ꯍꯌꯦꯡ ꯁꯦꯜ ꯑꯗꯨꯅ ꯃꯌꯥꯝ ꯑꯃ ꯌꯥꯝꯂꯛꯑꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯍꯩꯕ ꯀꯌꯥ ꯑꯃ ꯇꯥꯟꯅꯗꯨꯅ ꯏꯃꯥꯕꯨ ꯂꯥꯌꯦꯡꯍꯟꯗꯣꯏꯅꯦ꯫ ꯏꯆꯥꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯏꯃꯥ ꯄꯦꯜꯂꯦ꯫ ꯑꯗꯨꯕꯨꯅꯦ ꯕꯦꯝꯃ, ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤꯀꯣ꯫ ꯃꯤꯒꯤ ꯃꯆꯥ ꯃꯁꯨꯗꯤ ꯃꯌꯨꯝꯗ ꯀꯦꯅ ꯃꯧꯅ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯀꯗꯥꯏ? ꯅꯪꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯏꯃꯥꯕꯨ ꯊꯥꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯈꯟꯕꯗ ꯏꯃꯥꯁꯦ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯔꯦꯅꯦꯍꯦ꯫ ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯗꯣ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯗꯤ ꯀꯃꯥꯏꯅ ꯅꯁꯥꯗꯣ ꯐꯔꯛꯇꯣꯏꯅꯣ? ꯑꯩꯁꯨ ꯀꯦꯔꯤꯁꯤꯗꯤ ꯃꯧꯔꯤꯁꯤꯗꯤ ꯑꯩꯕꯨ ꯐꯖꯗ꯭ꯔꯕ? ꯑꯩꯁꯦ ꯌꯥꯝ ꯊꯤꯔꯕꯕ? ꯏꯃꯥꯅ ꯃꯤꯒꯤꯗꯤ ꯀꯦꯗꯅ ꯃꯧꯗꯅ ꯂꯩꯅ ꯍꯥꯏꯗꯣ ꯃꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯛ ꯐꯖꯕ ꯍꯦꯜꯂꯕ꯭ꯔꯕ? ꯍꯥꯏ, ꯑꯗꯨꯒꯤ ꯅꯠꯇꯦꯅꯦꯍꯦ꯫ ꯐꯖꯕꯕꯨꯗꯤ ꯃꯈꯣꯏꯅ ꯏꯆꯥꯗꯒꯤ ꯀꯔꯤꯕꯨ ꯍꯦꯜꯂꯨꯅꯤ ꯍꯥꯏꯕꯒꯦ? ꯏꯆꯥꯗꯤ ꯏꯃꯥꯒꯤ ꯃꯤꯠꯀꯤ ꯃꯅꯤꯅꯤꯅꯦꯍꯦ꯫ ꯑꯗꯨꯅꯦꯕ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯆꯥꯛꯁꯤꯁꯨ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩꯁꯨ ꯀꯩꯊꯦꯜ ꯆꯠꯂꯒꯦ꯫ ꯃꯁꯝ ꯁꯦꯝꯒꯗꯕ ꯂꯩꯁꯥꯕꯤ ꯃꯧ ꯃꯈꯩꯅꯅꯦ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯣꯏ, ꯆꯠꯂꯨꯔꯣ꯫ ꯃꯁꯤꯗꯒꯤ ꯇꯅꯧꯕꯤꯁꯨ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤꯗꯤ ꯂꯩꯁꯥꯕꯤ ꯈꯔꯅ ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯅꯧꯕꯤ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯈꯔꯁꯨ ꯉꯟꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ? ꯑꯩꯈꯣꯏꯗꯤ ꯏꯆꯦ ꯉꯥꯏꯕꯗ ꯋꯥꯕꯅ ꯂꯣꯏꯔꯦ." "ꯑꯩꯁꯨꯅꯦ ꯐꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯀꯩꯊꯦꯜ ꯊꯣꯔꯛꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯣ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯒ ꯀꯩꯒ ꯍꯦꯛꯇ ꯊꯦꯡꯗꯣꯛꯈꯤꯕ꯫ ꯑꯗꯣ ꯅꯣꯏ ꯑꯍꯨꯝꯒꯤꯁꯨ ꯁꯝ ꯀꯛꯇꯣꯏꯔꯣ? ꯅꯠꯇ꯭ꯔꯒ ꯁꯝ ꯁꯦꯝꯗꯣꯏꯔꯣ?" "ꯏꯆꯦ, ꯑꯩꯈꯣꯏ ꯑꯅꯤꯒꯤꯅ ꯁꯝ ꯁꯦꯝꯒꯗꯕ, ꯑꯗꯨꯒ ꯏꯃꯥꯟꯅꯕꯤ ꯑꯁꯤꯒꯤꯅ ꯃꯁꯝ ꯀꯛꯀꯦ ꯍꯥꯏꯌꯦ꯫ ꯑꯗꯣ ꯏꯆꯦ, ꯑꯩꯒꯤꯅ ꯍꯥꯟꯅ ꯁꯝ ꯑꯁꯤ ꯁꯦꯝꯕꯤꯔꯣ, ꯑꯗꯨꯒ ꯅꯍꯥꯟ ꯏꯆꯦꯅ ꯁꯦꯝꯕꯤꯕ ꯁꯝꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨ ꯑꯣꯏꯅ ꯁꯦꯝꯕꯤꯌꯨꯀꯣ꯫ ꯑꯗꯨꯒꯤ ꯃꯑꯣꯡꯗꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ꯫ ꯑꯗꯨꯒ ꯏꯆꯦ, ꯁꯝꯗꯣ ꯈꯔ ꯆꯦꯠꯅ ꯄꯨꯟꯁꯤꯟꯕꯤꯔꯛꯑꯣ, ꯍꯣꯔꯦꯟ ꯁꯝꯒꯤ ꯃꯑꯣꯡ ꯑꯗꯣ ꯀꯥꯏꯊꯔꯛꯇꯅꯕ." "ꯍꯣꯏ, ꯏꯆꯦꯅ ꯂꯣꯏꯅꯃꯛ ꯐꯖꯅꯕ ꯁꯣꯏꯗꯅꯕ ꯍꯥꯏꯅ ꯇꯧꯕꯤꯔꯛꯑꯒꯦ꯫ ꯂꯥꯛꯑꯣ, ꯃꯣꯔꯥꯁꯤꯗ ꯐꯝꯂꯨꯔꯣ꯫ ꯏꯆꯦꯅꯦ ꯅꯪꯒꯤ ꯁꯝꯗꯣ ꯁꯦꯝꯕꯤꯔꯛꯑꯒꯦ."
ꯑꯁꯨꯝꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯁꯝ ꯑꯗꯨ ꯇꯅꯧꯕꯤꯅ ꯃꯊꯪ ꯃꯊꯪ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯇꯅꯧꯕꯤꯅ ꯁꯦꯝꯕ ꯁꯝ ꯑꯃꯗꯤ ꯃꯍꯥꯛꯅ ꯀꯛꯄ ꯁꯝ ꯑꯁꯤꯅ ꯍꯦꯟꯅ ꯐꯖꯕ ꯍꯦꯜꯂꯤ ꯍꯥꯏꯅ ꯃꯉꯣꯟꯗꯇ ꯑꯌꯥꯝꯕ ꯁꯝ ꯑꯗꯨ ꯁꯦꯝꯍꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯁꯝ ꯁꯦꯝꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯁꯦꯜ ꯌꯥꯝꯅ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯇꯅꯧꯕꯤꯗ ꯀꯜꯂꯛꯄ, ꯌꯦꯡꯊꯤꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯇꯅꯧꯕꯤꯅꯁꯨ ꯂꯣꯏꯅ ꯈꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯇꯧꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ, ꯁꯨꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯃꯛ ꯁꯨꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯇꯅꯧꯕꯤꯒꯤ ꯁꯝ ꯁꯦꯝꯅꯕ ꯄꯣꯠꯐꯝ ꯑꯗꯨ ꯁꯝ ꯁꯦꯝꯒꯗꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯀꯤꯔꯤꯛ ꯀꯤꯔꯤꯛ ꯏꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯣꯠꯐꯝꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯁꯝ ꯁꯦꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗꯗꯤ ꯍꯌꯤꯡ ꯑꯃ ꯐꯥꯎꯕ ꯄꯥꯏꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯇꯅꯧꯕꯤꯒꯤ ꯄꯣꯠꯐꯝꯗ ꯄꯔꯦꯡ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣ, ꯅꯈꯣꯏꯕꯨ ꯇꯅꯧꯕꯤꯗ ꯉꯥꯏꯔꯒ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯒꯤꯁꯤꯁꯨ ꯁꯝ ꯁꯦꯝꯕ ꯅꯨꯄꯤꯅꯦ꯫ ꯑꯗꯨꯅꯅꯦ, ꯑꯗꯨꯗ ꯃꯇꯝ ꯃꯥꯡꯕ ꯃꯈꯩ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤꯁꯤꯗꯁꯨ ꯈꯔ ꯁꯦꯝꯍꯜꯂꯨ ꯂꯥꯎꯗꯅ"꯫ "ꯍꯣꯏ ꯏꯅꯝꯃ, ꯑꯩꯈꯣꯏꯗꯤꯅꯦ ꯃꯇꯝ ꯃꯥꯡꯒꯦ ꯍꯥꯏꯔꯕꯁꯨ ꯃꯥꯡꯖꯔꯁꯅꯨ, ꯑꯩꯈꯣꯏꯗꯤ ꯐꯖꯔꯒ ꯂꯣꯏꯔꯦ꯫ ꯏꯅꯝꯃꯒꯤ ꯁꯝ ꯈꯨꯀꯛ ꯑꯗꯨꯒ ꯁꯝ ꯈꯨꯁꯦꯝ ꯑꯗꯨꯗꯤꯅꯦ, ꯏꯆꯦ ꯇꯅꯧꯕꯤꯅ ꯁꯦꯝꯕ ꯁꯝ ꯑꯃꯗꯤ ꯀꯛꯄ ꯁꯝꯅ ꯚꯥꯔꯤꯗ ꯍꯦꯜꯂꯦ ꯐꯖꯕ꯫ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯃꯥꯡꯕ ꯃꯈꯩ ꯁꯤꯗ ꯏꯆꯦ ꯇꯅꯧꯕꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯁꯦ"꯫ "ꯍꯩꯃꯥ, ꯑꯗꯣ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯁꯝꯗꯣ ꯌꯥꯝ ꯐꯖꯅ ꯁꯦꯝꯕ ꯍꯩꯔꯦ ꯍꯥꯏꯋꯥꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯁꯤꯗ ꯑꯩ ꯁꯦꯝꯕꯤꯒꯦꯕ꯫ ꯅꯣꯏꯒꯤ ꯁꯝꯗꯣ ꯑꯩ ꯁꯦꯝꯕꯤꯒꯦ꯫ ꯑꯗꯨꯒꯅꯦ, ꯅꯣꯏꯒꯤ ꯁꯝ ꯑꯁꯦꯝꯃꯟꯒꯥꯗꯣ ꯑꯩ ꯌꯥꯝꯅ ꯂꯧꯔꯣꯏꯁꯦ, ꯈꯖꯤꯛ ꯈꯖꯤꯛꯇ ꯂꯧꯒꯦꯕ"꯫ "ꯍꯣꯏ ꯌꯥꯖꯔꯦ ꯏꯅꯝꯃ, ꯑꯩꯈꯣꯏꯗꯤ ꯅꯪꯅ ꯂꯦꯝꯅ ꯁꯦꯝꯕꯤꯒꯦ ꯍꯥꯏꯔꯕꯁꯨ ꯏꯅꯝꯃꯗꯗꯤ ꯁꯨꯡꯁꯦꯝ ꯍꯦꯛ ꯁꯦꯝꯍꯜꯂꯔꯣꯏ꯫ ꯁꯦꯜ ꯇꯤꯡꯂꯕꯁꯨ ꯇꯤꯡꯅ ꯏꯆꯦ ꯇꯅꯧꯕꯤꯗ ꯑꯗꯨꯝ ꯁꯦꯝꯍꯟꯖꯔꯒꯦ"꯫ ꯃꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ, "ꯃꯁꯤꯒꯤ ꯇꯅꯧꯕꯤ ꯍꯥꯏꯕ ꯑꯁꯦ, ꯃꯥꯅ ꯍꯦꯛ ꯊꯣꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯁꯦꯡꯅ ꯁꯦꯜꯒ ꯑꯃꯠꯇ ꯇꯥꯟꯕ ꯉꯝꯗ꯭ꯔꯦꯕ꯫ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯃꯥꯅ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯀꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯁꯦꯟ ꯇꯥꯟꯕ ꯉꯝꯗꯣꯏꯅꯣ? ꯅꯠꯇꯦ, ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯁꯝꯀꯛꯄꯤ ꯅꯨꯄꯤ ꯈꯔꯒ ꯃꯥꯟꯅꯔꯒ ꯍꯥꯠꯄꯨ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔ ꯈꯪꯗꯦꯃꯤ꯫ ꯑꯃꯨꯛꯇꯕꯨ ꯋꯥꯇꯥꯅꯔꯒ ꯌꯦꯡꯒꯦꯗ꯫ ꯑꯩꯅ ꯋꯥꯔꯤꯕ ꯑꯁꯨꯃꯥꯏꯅ ꯑꯇꯩ ꯁꯝꯀꯛꯄꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯋꯥꯅꯔꯝꯒꯅꯤ"꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯇꯅꯧꯕꯤ ꯃꯃꯥꯅ ꯆꯥꯅꯅꯕꯒꯤꯗꯃꯛ ꯍꯤꯗꯥꯛ ꯈꯔꯕꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯉꯁꯥꯏꯒꯤ ꯁꯝꯀꯛꯄ ꯅꯨꯄꯤ ꯑꯗꯨ ꯇꯅꯧꯕꯤꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯎꯕꯗ ꯇꯅꯧꯕꯤꯅ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯏꯅꯝꯃ, ꯊꯦꯡꯉꯀꯥꯟꯁꯤꯗ ꯏꯅꯝꯃꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯌꯨꯝꯗ ꯍꯟꯈꯤꯔꯣꯏꯗ꯭ꯔꯣ? ꯍꯜꯂꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩꯒ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤꯗꯅ"꯫ "ꯏꯕꯦꯝꯃ, ꯑꯩꯁꯦ ꯅꯪ ꯂꯥꯛꯄ ꯊꯑꯣꯏꯅ ꯉꯥꯏꯔꯝꯃꯤꯅꯦ"꯫ "ꯑꯍꯥ, ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯏꯅꯝꯃ? ꯀꯩ ꯍꯥꯏꯒꯗꯕ ꯂꯩꯒꯦ"? "ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯑꯩꯗꯤꯅꯦ, ꯁꯝ ꯀꯛꯄꯒꯤ ꯊꯕꯛ ꯇꯧꯔꯛꯂꯤꯕ ꯑꯁꯦ ꯌꯥꯝꯅ ꯀꯨꯏꯔꯛꯂꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯉꯔꯥꯡꯇ ꯀꯩꯊꯦꯜ ꯊꯣꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯑꯗꯨꯒ ꯉꯔꯥꯡꯇ ꯊꯣꯔꯛꯂꯤꯕꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯈꯨꯠꯇꯒꯤ ꯁꯝ ꯁꯦꯝꯅꯅꯕ, ꯁꯝ ꯀꯛꯅꯅꯕ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯃꯨꯟꯈꯤꯕ ꯑꯁꯤꯗꯤꯅꯦ, ꯑꯩ ꯈꯔ ꯄꯦꯟꯗꯦꯀꯣ꯫ ꯅꯪꯁꯨ ꯅꯪꯒꯤ ꯊꯕꯛ ꯑꯗꯣ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧ, ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯒꯦ꯫ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯨꯅ ꯑꯩꯒꯤꯗ ꯈꯔ ꯆꯪꯖꯔꯛꯂꯝꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯅꯪꯒꯤꯗ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ"꯫ "ꯏꯅꯝꯃ, ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯕꯨ ꯏꯅꯝꯃ ꯍꯣꯏꯗꯒꯤ ꯃꯨꯟꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯁꯝ ꯁꯦꯝꯅꯤꯡꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯁꯥꯅ ꯑꯩꯒꯤꯗ ꯆꯪꯉꯛꯄꯅꯤ꯫ ꯑꯗꯨꯅ ꯏꯅꯝꯃꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯟꯒꯅꯤꯗ꯫ ꯑꯗꯨꯒ ꯏꯅꯝꯃ, ꯑꯩꯗꯤ ꯏꯁꯥꯒꯤ ꯏꯊꯧ ꯑꯗꯣ ꯑꯗꯨꯝ ꯁꯨꯖꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯏꯅꯝꯃ ꯍꯣꯏꯒꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯒꯤ ꯊꯕꯛꯇ ꯀꯥꯏꯅꯅꯕꯗꯤ ꯑꯩ ꯇꯧꯈꯤꯗꯦ"꯫ "ꯂꯩꯁꯥꯕꯤ ꯆꯤꯟꯒꯟꯕꯤ, ꯀꯔꯤꯒꯤ ꯅꯪꯅ ꯀꯥꯏꯗꯗꯒꯦ ꯍꯥ? ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯇꯥꯟꯐꯝ ꯑꯁꯦ ꯅꯪꯅ ꯂꯣꯏꯅ ꯃꯨꯜꯂꯤꯕꯅꯤ꯫ ꯑꯩꯗꯤꯅꯦ, ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯍꯌꯦꯡ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯁꯝ ꯀꯛꯄ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯈꯥꯏꯔꯛꯇ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ"꯫ "ꯀꯩꯅꯣꯅꯦ ꯏꯅꯝꯃ, ꯏꯅꯝꯃꯒꯤ ꯁꯝ ꯈꯨꯠꯁꯦꯝ ꯑꯗꯣ ꯄꯥꯝꯗꯕꯗꯒꯤ ꯑꯩꯒꯤꯗ ꯆꯪꯖꯔꯛꯂꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛꯇ ꯅꯪꯉꯣꯟꯗ ꯁꯦꯝꯍꯜꯂꯨꯆꯣ ꯍꯥꯏꯅ ꯀꯃꯥꯏꯅ ꯇꯥꯟꯗꯣꯏꯅꯣ? ꯃꯗꯣ ꯇꯥꯕ ꯌꯥꯕ ꯋꯥꯐꯝ ꯑꯣꯏꯗꯦꯗ ꯏꯅꯝꯃ꯫ ꯑꯗꯣ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯤꯅ ꯏꯅꯝꯃꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯪꯍꯜꯂꯛꯀꯦ ꯍꯥꯏꯔꯗꯤ ꯃꯤꯅ ꯄꯥꯝꯅꯕ ꯁꯝꯀꯛ, ꯃꯤꯅ ꯄꯥꯝꯅꯕ ꯁꯝ ꯈꯨꯠꯁꯦꯝ ꯑꯗꯣ ꯈꯔ ꯇꯧꯕꯤꯌꯨ"꯫ "ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯒꯗꯕ ꯅꯠꯇꯦꯅꯦꯍꯦ꯫ ꯅꯪꯅ ꯀꯩꯊꯦꯜꯗ ꯊꯣꯛꯇ꯭ꯔꯤꯉꯩꯗꯒꯤꯅꯤꯅꯦꯍꯦ ꯑꯩꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗꯅꯦ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯆꯪꯅꯔꯝꯂꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯍꯦꯛ ꯊꯣꯔꯛꯄꯗꯒꯤꯗꯤ ꯑꯩꯒꯤ ꯄꯣꯠꯐꯝꯗ ꯀꯅꯥꯝꯇ ꯍꯦꯛ ꯆꯪꯂꯛꯇ꯭ꯔꯦ"꯫
Inama, adudine, miyamse, anau-anauba na hena pame hainaba amasu laibani. Aduna nangna thoraklippi aigitana hena pamnaduna changjarakpani. As, ai matamse ayokre. Imado, matomta leihobani. Inama, nang laktoydi lao. Leihokitoyoragana ai halamage. Ase hairamlaga tanawi thunamak mayum tamna chatkirami. Mahakna chatkiba adu yenglaga nupi aduna matomta machinda asumna murum sonjarami. Masigi nupisi yenguni he. Kayada mi usitrinoba. Masida namthaba ngamgadaba nupi amata thoraklabadi phagadabani. Asomda so tanawi adu chatna matomta wakhal kaya ama khalami. Karigino moina asukamna phachiba siba. Sibu ai iralaba. Mina pamnaba mawongdi semba haitraga. Aingoda taina sale. Aiso ima sonbi asiga kaya wana hotnajaribano haibado. Moidi khangbide. Madugi ona tainabada. Moi mayam asina aingoda misoba jangsilai. Asumna khallaga lakpana mayumda yauragle aduga chak insang adubu thongduna mama adubu chak inbirami. Ngasidi mama nasu tanawigi maithongda tariba nungaitabagi mami adu uba phanglami. Aduna machanupida munna yengduna tapna hairaklami. Imagi tanawbi nangbu kari tawrageni he. Kaibuno ima, aidi kaisu tawdena. Nang imada walotgana. Nahan makai ichagi maithongda tadaba mami ama. Ngasidi imana ichagi maithongdagi uba phang. Aduna kari tawrabagi haibado imada singna haib. Masidagi tanawbisu ngasi mahagna nupi ama khaka khanarakpagi wari pumba adu mamada liduna khanghalami. Aduga amuksu makhata na hairei. Ima, masibu aina lanba taduriro. Aina makhoigi potpham adubu sel phanghanjibani haibadubu oigadawribro. Hai, adumna napukning ado sonthagan. Makhoina tawribado higaiwa changlakpa haibaduni. Aikhoina punsi lambi asida changsinba matamda adugumba miyoi kaya ama thengnarakani. Makhoising adubu aikhoina akiba leitana thauna leina mayoknagadabani. Matam adu khaktada aikhoi ase mai pakna hingba ngamgadawribani. Adugane karisu leitraba adugumba wafam amagidama ichana thawai waba do ima yengbada nungaite ko. Ichadi thauna leibi lingjel khabi nupi ama oigadabani. Hoi ima, nacha ngasidagi ninghanaba amukhana tawjararo. Yeknaba kaya ama thoraklabasu aina loinamak mayoknagani. Adunidana ichasidi nangi wahai adu tabada ima pele. Matawa sumna numit adudagi hauna tanawbi. Miyamgi miting phanayamna changlaklabasu mahak lepa leitana thauna phana hotnarami. Adubu matam kharagi matungdadi tanawbigi mama adusu kuina narakpadagi adumak sikhirami. Mama na laikidaba aduda mahakdi yamna kapjarami. Thawa yaudraba mamabu konjaduna tanawbi pena kapjarami. Ima, nang aibu thadokduna kaida chalino. Aibu kanada sinaramgiba. Ima, nang leitrabadi aidi kanada ima kaudoino. Kanada aina oina saduna kezadoino. Kanagi tampakta aina ona thoina sanajadoino ima. Nang yam phatte. Kaigino nang naibu ithanta huntoami sibo. Nacha aina ima bu lahingba ngamde haiduna aibu waraurapro ima. Aibu supuraga chatpiyo. Ima, nang leitaba mafamsida aisu mikup ama phawba leiningdi. Aibu supuraga chatpiyo ima. Mahakna kapliba aduda laikagi mataroi kharana mabu themjinbirami. Ita tanawbi yaresido kapkano. Nangina tawase aikhoisu yamna nungaite. Adubu masidi aikhoigi laibakta tanmamlabani. Aduna nangsu wakhalado henasu khalurano. Nangidama akhoi mayamamsu leirisidi. Siba haiba asidi mipum khudingmakta thokadaba thaudok amani. Aduga masidi sopnadagi ahala konyu wafam khaktani. Nangsu aisu aikhoi loinamak sikhigadaba ngaktani. Aduna toose kapkano. Nangna kappa uraga aikhoisu yamna nungaite. Asumna phajaba wahai kaya ama haiduna tanawbibu themjinbirami. Mamagi mathau mangam loikraba matungda phawba tanawbi wakhaladu yamna nungaimandabadagi kaithelga fana kuina thoklamde. Adubu mahak matam kharagi matungdadi hingdaba yadabanina kaithelda thoraklami. Adubu angakpani. Mahakna kaithel hek yaurakpa matamdadi kadaidagino masak masasu khangdabi nupi amana makhoigi leibak adugi yamkhraba nupising adugi masam adu sembiduna leirami. Aduga nupi aduna semliba samgi mawong adusu asuki matik hainingai leitana fajarami. Maram asidagi leibak adugi miyoi pumba tanawbigi wakhal kauthoknakhiduna nupi aduda loinamak hupchinduna leirami.
ꯃꯇꯧ ꯑꯗꯨꯗ ꯇꯅꯧꯕꯤꯅ ꯃꯍꯥꯛ ꯑꯗꯨꯋꯥꯏꯗ ꯄꯣꯠꯐꯝ ꯐꯝꯂꯝꯕꯤ ꯅꯨꯄꯤ ꯑꯃꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯏꯅꯦ, ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯁꯤꯒꯤ ꯁꯝ ꯁꯦꯝꯕꯤ ꯅꯨꯄꯤ ꯑꯁꯤꯔꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯣꯏꯅꯦ꯫ ꯇꯅꯧꯕꯤ, ꯑꯩꯁꯨ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯣꯏꯅ ꯈꯪꯗꯦ꯫ ꯑꯗꯣ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕꯗꯗꯤ ꯃꯍꯥꯛ ꯑꯁꯦ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏ꯫ ꯑꯗꯨꯒ ꯃꯥꯁꯦ ꯃꯔꯣꯜꯁꯨ ꯊꯣꯛꯇꯦ, ꯑꯗꯨꯒꯅꯦ ꯃꯅꯥꯁꯨ ꯄꯪꯕ ꯃꯥꯜꯂꯤ꯫ ꯑꯣ, ꯃꯔꯣꯜꯁꯨ ꯊꯣꯛꯇꯕ, ꯃꯅꯥꯁꯨ ꯄꯪꯕ? ꯑꯁ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤꯅꯦ꯫ ꯑꯗꯣ ꯃꯥꯗꯤ ꯁꯝ ꯁꯦꯝꯕ ꯑꯁꯦ ꯌꯥꯝꯅ ꯍꯩꯕ ꯃꯥꯜꯂꯦ꯫ ꯃꯥꯅ ꯁꯦꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯃꯥꯗꯧꯅ ꯁꯦꯝꯕ ꯍꯩꯒꯗꯕ ꯃꯥꯟꯗꯦꯕꯣ꯫ ꯃꯥꯅ ꯁꯦꯝꯂꯤꯕ ꯁꯝ ꯑꯁꯦ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅꯕꯨ ꯅꯨꯄꯤ ꯃꯌꯥꯝ ꯑꯁꯦ ꯌꯣꯝꯁꯤꯟꯅꯔꯤꯕꯅꯤ꯫ ꯑꯗꯣ ꯇꯅꯧꯕꯤ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯍꯨꯠ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯁꯤꯅ ꯃꯨꯟꯕꯤꯈ꯭ꯔꯦꯗꯣ꯫ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯕꯒꯦ? ꯏꯅꯦ ꯍꯣꯏ ꯑꯁꯨꯃꯥꯏꯅ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯅ ꯌꯣꯜꯂꯁꯤꯗꯅ꯫ ꯈꯪꯗꯦ ꯏꯅꯦ, ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯁꯦ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯌꯥꯝꯂꯕ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯑꯁꯤꯕꯨ ꯇꯤꯛꯂꯨꯒꯅꯤ? ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯌꯦꯡꯕ ꯍꯥꯏꯕꯗꯣ ꯇꯥꯔꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯁꯝ ꯁꯦꯝꯅꯅꯕ ꯃꯤ ꯆꯪꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯃꯍꯥꯛꯀꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯃꯁꯝ ꯁꯦꯝꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯃꯁꯝ ꯀꯛꯄꯤꯌꯨ ꯍꯥꯏꯅ ꯆꯪꯂꯛꯄꯗꯤ ꯂꯥꯛꯇ꯭ꯔꯦ꯫ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯄꯣꯠꯐꯝꯗ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯟꯊꯣꯛꯇꯕꯤ ꯁꯝ ꯁꯦꯝꯕꯤ ꯑꯗꯨꯅ ꯂꯣꯏꯅ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯅꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯥꯒꯤ ꯄꯣꯠꯐꯝ ꯐꯝꯗꯨꯅ ꯃꯤ ꯂꯥꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯥꯟꯅꯗꯒꯤ ꯃꯉꯣꯟꯗ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤ ꯁꯝꯀꯛꯄꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯀꯂꯛ ꯄꯦꯟꯅꯕꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯟ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯌꯦꯡꯉꯨꯅꯦ ꯏꯆꯦ, ꯑꯁꯤꯒꯤ ꯇꯅꯧꯕꯤ ꯍꯥꯏꯕꯤꯁꯦ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯋꯥꯅ ꯑꯁꯨꯃꯥꯏꯅ ꯈꯥꯡꯂꯒ ꯂꯩꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯆꯩꯅꯥ ꯐꯪꯂꯝꯃꯅꯤꯅꯦ꯫ ꯑꯗꯨꯅꯤ, ꯑꯩꯗꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯊꯃꯣꯏ ꯑꯁꯦ ꯄꯦꯟꯕꯅ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯣꯏꯕ꯫ ꯃꯁꯤꯒꯤ ꯂꯣꯟꯊꯣꯛꯇꯕꯤ ꯁꯝꯁꯦꯝꯕꯤ ꯑꯁꯤꯗ ꯀꯔꯤꯅꯣ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯂꯒꯕꯨ ꯆꯥꯛꯀꯧꯕꯤꯁꯤꯔ ꯈꯪꯗꯦꯃꯤ꯫ ꯍꯩꯃꯥ, ꯑꯗꯨꯁꯨ ꯌꯥꯕ ꯖꯥꯠꯅꯤꯀꯣ꯫ ꯃꯥꯅꯅꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯝꯊꯕ ꯉꯝꯗꯕ ꯇꯅꯧꯕꯤ ꯑꯁꯦ ꯅꯝꯊꯗꯨꯅ ꯊꯝꯂꯤꯕꯁꯦ꯫ ꯃꯥꯅꯦ꯫ ꯑꯗꯨꯅꯅꯦ, ꯂꯣꯟꯊꯣꯛꯇꯕꯤ ꯑꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯑꯃꯨꯛꯇꯕꯨ ꯆꯥꯛꯀꯧꯁꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯦ꯫ ꯇꯅꯧꯕꯤ ꯃꯍꯥꯛꯀꯤ ꯄꯣꯠꯐꯝꯗ ꯍꯧꯖꯤꯛꯇꯤ ꯃꯤ ꯀꯅꯥꯃꯠꯇ ꯆꯪꯕꯤꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯍꯤꯡꯕꯗ ꯌꯥꯝꯅ ꯂꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯀꯩꯊꯦꯜꯗ ꯂꯣꯟꯊꯣꯛꯇꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯝ ꯁꯦꯝꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯃꯤꯡꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯒꯦ ꯇꯧꯕꯗ ꯌꯦꯡꯗꯅꯕ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯂꯣꯟꯊꯣꯛꯇꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯈꯔꯗꯤ ꯇꯅꯧꯕꯤꯒꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ, ꯉꯁꯥꯏ ꯂꯣꯟꯊꯣꯛꯇꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯝ ꯁꯦꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯝ ꯁꯦꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯡꯁꯦꯜ ꯄꯨꯊꯣꯛꯂꯒ ꯌꯦꯡꯒꯦ ꯇꯧꯕꯗ ꯌꯦꯡꯗꯅꯕ ꯍꯥꯏꯅ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤ ꯑꯣꯏꯕꯖꯥꯠꯅꯣ? ꯅꯠꯇꯦ, ꯃꯗꯨꯒꯤ ꯁꯝ ꯁꯦꯝꯕꯤ ꯅꯨꯄꯤ ꯑꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯀꯅꯥꯅꯣꯁꯨ ꯈꯪꯗꯦ꯫ ꯃꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯅꯨꯄꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯑꯗꯨꯒ ꯑꯊꯥꯞꯄ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯂꯒꯅ ꯍꯧꯖꯤꯛꯅ ꯃꯍꯥꯛꯅ ꯀꯗꯥꯏꯗ ꯂꯩꯔꯤꯕꯖꯥꯠꯅꯣ? ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯔꯣꯟꯕ ꯋꯥꯐꯝ ꯈꯔꯗꯤ ꯂꯩꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯅ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯃꯁꯤ ꯈꯟꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯅꯧꯕꯤ ꯑꯌꯨꯛ ꯉꯟꯅ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯂꯣꯟꯊꯣꯛꯇꯕꯤ ꯁꯝ ꯁꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯅ ꯇꯥꯔꯕ ꯐꯥꯎꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯊꯃꯣꯏꯗ ꯈꯟꯖꯔꯝꯃꯤ, ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯂꯣꯟꯊꯣꯛꯇꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯁꯤ ꯂꯣꯏꯅꯃꯛ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯀꯩꯊꯦꯜ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯕ ꯐꯥꯎꯕ ꯂꯣꯟꯊꯣꯛꯇꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯕ ꯑꯗꯨ ꯉꯥꯏꯔꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯇꯅꯧꯕꯤ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯉꯥꯊꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯝꯊꯈꯤꯕꯒ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯃꯪ ꯑꯃꯁꯨ ꯃꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯂꯣꯟꯊꯣꯛꯇꯕꯤ ꯁꯝ ꯁꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯌꯥꯝꯕ ꯀꯩꯁꯨꯝꯁꯪ ꯑꯃꯗ ꯄꯨꯟꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯇꯅꯧꯕꯤꯕꯨ ꯎꯕꯗ ꯃꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯀꯞꯇꯨꯅ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯅꯧꯕꯤ ꯑꯗꯨ ꯃꯁꯥꯗ ꯄꯥꯈꯠꯄꯁꯨ ꯌꯥꯝꯅ ꯐꯥꯎꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯂꯣꯟꯊꯣꯛꯇꯕꯤ ꯅꯨꯄꯤ ꯑꯗꯨ ꯊꯣꯔꯛꯇꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛꯁꯨ ꯇꯅꯧꯕꯤꯗ
ꯃꯃꯤꯠ ꯈꯥꯅ ꯈꯥꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯅꯧꯕꯤꯗꯨ ꯀꯤꯕꯣꯏ ꯈꯪꯕꯣꯏ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯂꯣꯟꯊꯣꯛꯇꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯊꯃꯣꯏꯗ ꯆꯤꯡꯅꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯋꯥꯈꯜ ꯀꯌꯥ ꯑꯃꯕꯨ ꯈꯟꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯃꯍꯥꯛꯅ ꯃꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ, ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯃꯪꯂꯤꯕ ꯃꯪ ꯑꯁꯤꯕꯨ? ꯃꯗꯨ ꯑꯐꯕꯒꯤ ꯈꯨꯗꯝ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯒ ꯉꯥꯏꯈꯣꯅꯦ, ꯑꯩꯅ ꯃꯇꯧ ꯀꯝꯗꯧꯅ ꯄꯣꯠꯐꯝꯒꯤ ꯃꯆꯤꯜ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯣ? ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯁꯦ ꯀꯔꯤꯁꯨ ꯇꯨꯝꯅꯤꯡꯕ ꯐꯥꯎꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯍꯥꯛꯀꯤ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯅ ꯇꯨꯝꯅꯤꯡꯂꯛꯂꯤꯕꯅꯣ? ꯑꯁ, ꯋꯥꯈꯜꯁꯦ ꯆꯤꯡꯅꯕꯒꯤ ꯆꯤꯡꯅꯕ ꯉꯥꯛꯇ ꯉꯥꯏꯔꯤ꯫ ꯑꯗꯣ ꯑꯩꯅ ꯑꯁꯨꯝꯅ ꯈꯜꯂꯛꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯂꯣꯟꯊꯣꯛꯇꯕꯤ ꯑꯗꯨꯕꯨ ꯑꯩꯅ ꯀꯜꯂꯛꯄꯗꯒꯤ ꯋꯥꯈꯟꯗ ꯈꯟꯖꯤꯟꯕ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯃꯗꯨꯁꯨ ꯑꯣꯏꯔꯝꯕ ꯌꯥꯔꯤꯕꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯍꯌꯦꯡꯁꯦ ꯑꯩ ꯅꯨꯄꯤ ꯑꯗꯨꯗ ꯑꯩꯒꯤ ꯁꯝ ꯑꯁꯦ ꯑꯃꯨꯛꯇ ꯁꯦꯝꯍꯟꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯅꯅꯕ ꯍꯣꯠꯅꯒꯦ꯫ ꯃꯁꯤ ꯈꯟꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯅꯧꯕꯤ ꯑꯗꯨ ꯌꯥꯝꯅ ꯉꯟꯅ ꯀꯩꯊꯦꯜꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯁꯨ ꯂꯣꯟꯊꯣꯛꯇꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗꯗꯤ ꯃꯤꯅ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯇꯅꯧꯕꯤꯁꯨ ꯇꯨꯃꯤꯟꯅ ꯄꯔꯦꯡ ꯂꯦꯞꯅꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇꯅꯧꯕꯤꯗ ꯃꯥꯒ ꯂꯦꯞꯃꯤꯟꯅꯔꯤꯕ ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯦ ꯏꯆꯦ, ꯅꯪꯁꯨ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯁꯤꯗ ꯁꯝ ꯁꯦꯝꯍꯟꯒꯦ ꯍꯥꯏꯔꯣ? ꯑꯩꯁꯨ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯁꯤꯗ ꯁꯝꯁꯦ ꯑꯃꯨꯛꯇ ꯁꯦꯝꯍꯟꯒꯦ ꯇꯧꯕꯅꯤ꯫ ꯃꯥꯒꯤ ꯁꯝ ꯈꯨꯠꯁꯦꯝ ꯑꯁꯦ ꯌꯥꯝꯅ ꯐꯖꯩ, ꯑꯩꯁꯨ ꯄꯥꯝꯃꯟꯈ꯭ꯔꯗꯨꯅ ꯑꯃꯨꯛꯇ ꯁꯦꯝꯍꯟꯒꯦ ꯇꯧꯕꯅꯤ꯫ ꯏꯆꯦ, ꯁꯦꯝꯍꯜꯂꯣ, ꯌꯥꯝ ꯐꯖꯕꯅꯤ ꯃꯥꯒꯤ ꯁꯝ ꯈꯨꯠꯁꯦꯝꯁꯦ, ꯑꯗꯣ ꯌꯥꯝꯅꯁꯨ ꯆꯦꯠꯄꯅꯤ꯫ ꯑꯗꯨꯅ ꯁꯝ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯄꯨꯡꯈꯠꯄꯤꯔꯛꯄ ꯑꯗꯨꯗꯒꯤ ꯁꯨꯛꯇꯥ ꯇꯥꯔꯛꯇꯕꯅꯤ꯫ ꯑꯗꯣ ꯃꯥꯒꯤ ꯁꯦꯜꯗꯤ ꯀꯌꯥ ꯂꯧꯒꯦ? ꯌꯥꯝ ꯂꯧꯗꯦ ꯏꯆꯦ, ꯁꯦꯜ 2ꯗꯪ ꯂꯧꯕꯅꯤ꯫ ꯍꯥ, ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯝ ꯁꯦꯝꯕꯗ ꯁꯦꯜ 5ꯗꯒꯤ ꯑꯗꯨꯃꯛ ꯂꯧꯅꯕꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯁꯝꯁꯨ ꯐꯖꯅ ꯁꯦꯝꯕꯤꯔꯒ ꯁꯦꯜꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯅ ꯂꯧꯔꯤꯕꯁꯤꯕꯣ? ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯏꯆꯦ, ꯃꯥꯒꯤꯁꯦ ꯑꯅꯧꯕꯒ ꯑꯣꯏꯕꯗꯨꯗ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯆꯪꯕꯤꯔꯛꯅꯕ ꯍꯥꯏꯅ ꯇꯧꯕ꯭ꯔꯥ ꯈꯪꯗꯤꯌꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯉꯥꯏꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯇꯅꯧꯕꯤꯒꯤ ꯃꯁꯝ ꯑꯗꯨ ꯁꯦꯝꯕꯒꯤ ꯄꯥꯂꯤ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯅꯧꯕꯤꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯊꯗꯨꯅ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯁꯝꯒꯤ ꯃꯑꯣꯡ ꯑꯗꯨꯕꯨ ꯅꯨꯄꯤꯗ ꯍꯥꯏꯔꯒ ꯁꯦꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯣꯟꯊꯣꯛꯇꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯅꯧꯕꯤꯒꯤ ꯃꯁꯝ ꯑꯗꯨ ꯁꯦꯝꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯇꯅꯧꯕꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯪꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯃꯪꯂꯥꯟ ꯑꯃꯕꯨ ꯃꯪꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯗꯨꯗ ꯂꯣꯟꯊꯣꯛꯇꯕꯤ ꯁꯝꯁꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯅꯧꯕꯤꯕꯨ ꯀꯩꯁꯨꯝꯁꯪ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯟꯊꯣꯛꯇꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯅꯧꯕꯤꯗ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯅꯧꯕꯤꯗꯤ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯝꯅ ꯁꯣꯟꯊꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯏꯁꯣꯟ ꯁꯣꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯅꯧꯕꯤ ꯑꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯗꯗꯤ ꯀꯤꯕ ꯌꯥꯝꯅ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯗꯨꯅꯁꯨ ꯇꯅꯧꯕꯤ ꯂꯣꯟꯊꯣꯛꯇꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯁꯝ ꯑꯗꯨ ꯑꯗꯨꯃꯛ ꯁꯦꯝꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯄꯥꯈꯠꯄ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯆꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯅ ꯎꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯈꯥꯎꯗꯒꯤ ꯃꯤꯡꯁꯦꯜ ꯃꯆꯥ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯦꯝꯂꯤꯕ ꯁꯝ ꯑꯗꯨꯕꯨ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕꯤ ꯂꯣꯟꯊꯣꯛꯇꯕꯤ ꯁꯝꯁꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯎꯔꯛꯂꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯁꯝ ꯁꯦꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯌꯥꯝꯅ ꯇꯝꯊꯤꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯃ ꯑꯣꯏꯗꯨꯅ ꯇꯅꯧꯕꯤꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯎꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯇꯅꯧꯕꯤ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯈꯨꯠꯇꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯊꯥꯗꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯇꯅꯧꯕꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯁꯦꯝ ꯁꯥꯕꯒꯤꯗꯃꯛ ꯄꯔꯦꯡ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯂꯣꯟꯊꯣꯛꯇꯕꯤ ꯅꯨꯄꯤ ꯑꯗꯨ ꯇꯅꯧꯕꯤꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯠꯀꯤ ꯃꯇꯧꯒꯨꯝꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯩꯊꯦꯜ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯅꯈ꯭ꯔꯦ꯫ ꯈꯔ ꯑꯃꯅ ꯇꯅꯧꯕꯤꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯏꯆꯦ, ꯀꯩꯗꯧꯔꯒꯦ ꯏꯆꯦꯅ ꯀꯟꯅ ꯂꯥꯎꯔꯛꯏꯗꯣ? ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯀꯃꯥꯏ ꯃꯥꯡꯈ꯭ꯔꯤꯅꯣ? ꯑꯁ, ꯂꯥꯏ ꯐꯠꯇꯕꯒ ꯑꯣꯏꯔꯖꯥꯠꯂꯣ ꯃꯗꯨꯒꯤ ꯂꯣꯟꯊꯣꯛꯇꯕꯤꯗꯨꯕꯣ? ꯑꯩꯅꯅꯦ ꯑꯩꯒꯤ ꯁꯝꯁꯦ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯣ ꯃꯤꯡꯁꯦꯜꯗ ꯎꯕ ꯃꯇꯝꯗꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯎꯔꯛꯇꯦ꯫
ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯎꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯂꯥꯎꯔꯛꯏꯅꯤ꯫ ꯑꯗꯨꯒ ꯃꯥꯅꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯦ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯪꯂꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯃꯥꯡꯈꯤꯕ ꯃꯥꯜꯂꯤ꯫ ꯏꯁ, ꯀꯔꯤ ꯍꯥꯏꯕ? ꯍꯤꯡꯆꯥꯕꯤ ꯍꯥꯏꯕ? ꯑꯩꯈꯣꯏꯅ ꯅꯍꯥꯟꯈꯩ ꯈꯪꯗꯗꯨꯅ ꯁꯝꯒ ꯁꯦꯝꯍꯜꯂꯨꯔꯤꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯦ꯫ ꯅꯠꯇꯦ, ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯝꯒ ꯑꯩꯈꯣꯏꯒꯤ ꯁꯝꯒ ꯀꯛꯇꯅ ꯁꯦꯝꯗꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯒꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯐꯠꯇ ꯅꯨꯡꯗ ꯇꯥꯔꯣꯏꯗꯕ꯭ꯔꯣ? ꯑꯩꯁꯨ ꯈꯪꯗꯤꯌꯦ꯫ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯃꯥꯏꯕꯤ ꯑꯍꯩꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥꯔꯤꯁꯦ ꯑꯝꯇ ꯁꯥꯟꯅꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯇꯅꯧꯕꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯐꯝꯂꯝꯕ ꯃꯐꯝ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯄꯣꯠꯁꯛ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯉꯛꯅ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯂꯧꯈꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯁꯝꯆꯦꯠ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯁꯝꯆꯦꯠ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯀꯤꯔꯕ ꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯌꯦꯛꯂꯝꯃꯤ꯫ ꯇꯅꯧꯕꯤꯅ ꯁꯝꯆꯦꯠ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯁꯝꯆꯦꯠ ꯑꯁꯤꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯈꯔꯗꯤ ꯂꯩꯅꯔꯝꯒꯅꯤꯁꯦ꯫ ꯐꯔꯦ, ꯑꯩ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏ꯫ ꯍꯧꯖꯤꯛꯃꯛ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯟꯅꯔꯒꯦ꯫ ꯃꯁꯤ ꯈꯟꯗꯨꯅ ꯇꯅꯧꯕꯤ ꯁꯝꯆꯦꯠ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯃꯍꯩ ꯌꯥꯝꯅ ꯍꯩꯕ ꯑꯗꯨꯒ ꯁꯛꯇꯤ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯇꯅꯧꯕꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯛꯄ ꯐꯪꯂꯕ ꯁꯝꯆꯦꯠ ꯑꯗꯨꯕꯨ ꯃꯥꯏꯕꯤ ꯑꯗꯨꯗ ꯄꯤꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯁꯝꯆꯦꯠ ꯑꯗꯨꯕꯨ ꯎꯕꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯕꯒꯤ ꯃꯃꯤ ꯈꯔ ꯇꯥꯔꯛꯄ ꯑꯗꯨꯗ ꯇꯅꯧꯕꯤꯅ ꯎꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯊꯗꯨꯅ ꯇꯅꯧꯕꯤꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯌꯦꯡꯉꯣꯏ, ꯅꯈꯣꯏ ꯃꯌꯥꯝꯅ ꯁꯝ ꯁꯦꯝꯂꯨꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯅꯣꯔꯣꯛ ꯍꯥꯏꯔꯤꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯌꯥꯝꯅ ꯐꯠꯇꯕ ꯂꯥꯏ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯃꯁꯤꯒꯤ ꯁꯝꯆꯦꯠ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯁꯝ ꯑꯗꯨꯕꯨ ꯍꯥꯠꯂꯒ ꯁꯝ ꯁꯦꯝꯈꯤꯕꯅꯤ꯫ ꯇꯨ ꯌꯦꯡꯉꯨ, ꯁꯝꯆꯦꯠ ꯑꯁꯤꯗ ꯌꯦꯛꯂꯤꯕ ꯇꯝꯊꯤꯔꯕ ꯂꯥꯏꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯂꯥꯏꯃꯨ ꯉꯥꯛꯇꯅꯤ꯫ ꯁꯝꯆꯦꯠ ꯑꯁꯤꯅꯕꯨ ꯍꯦꯛ ꯍꯥꯠꯂꯨꯕ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯑꯋꯥꯐꯝꯗ ꯑꯗꯨꯃꯛ ꯇꯥꯔꯒꯗꯕꯅꯤ꯫ ꯁꯝꯆꯦꯠ ꯑꯁꯤꯅ ꯃꯁꯝ ꯍꯥꯠꯂꯨꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯀꯤ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯂꯥꯏ ꯐꯠꯇꯕꯤ ꯑꯗꯨꯅ ꯂꯣꯏꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯊꯝꯖꯤꯟꯈ꯭ꯔꯒꯗꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ ꯏꯃꯥ? ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯋꯥꯐꯝꯗ ꯂꯣꯏꯅ ꯇꯥꯔꯗ꯭ꯔꯥ? ꯃꯈꯣꯏ ꯑꯌꯥꯝꯕꯅꯗꯤ ꯂꯥꯏ ꯐꯠꯇꯕꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯈꯪꯂꯨꯗꯕꯅ ꯃꯉꯣꯟꯗ ꯂꯣꯏꯅꯃꯛ ꯁꯝ ꯁꯦꯝꯂꯨꯔꯕꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯕꯨ ꯑꯋꯥꯐꯝ ꯑꯁꯤꯗꯒꯤ ꯀꯣꯛꯆꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗ꯭ꯔꯥ? ꯎꯄꯥꯏꯕꯨꯗꯤ ꯀꯔꯤꯒꯤ ꯂꯩꯇꯅꯤ ꯍꯥꯏꯒꯦ ꯏꯕꯦꯝꯃ? ꯎꯄꯥꯏ ꯑꯃꯈꯛꯇꯤ ꯂꯩ꯫ ꯑꯗꯨꯕꯨꯅꯦ, ꯃꯗꯣ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ꯫ ꯂꯥꯏ ꯐꯠꯇꯕꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯒꯤ ꯁꯝꯆꯦꯠ ꯑꯁꯤꯅ ꯁꯝ ꯍꯥꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯂꯕꯗꯤ ꯊꯕꯛ ꯑꯁꯦ ꯌꯥꯝꯅ ꯂꯥꯏꯅ ꯉꯝꯒꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯪꯂꯕ ꯑꯩꯅ ꯇꯣꯉꯥꯟꯕ ꯂꯥꯏꯋꯥ ꯑꯃꯕꯨ ꯁꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨꯕꯨ ꯁꯝꯆꯦꯠ ꯑꯁꯤꯅ ꯍꯥꯠꯇꯨꯅ ꯂꯥꯏ ꯐꯠꯇꯕꯤ ꯑꯗꯨꯅ ꯇꯧꯔꯝꯕ ꯃꯍꯩꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯁꯪꯇꯥꯏꯅꯔꯕꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯋꯥꯐꯝ ꯑꯁꯤꯗꯒꯤ ꯀꯟꯕ ꯉꯝꯒꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯪꯅꯅꯕ ꯊꯤꯕ ꯍꯥꯏꯕ ꯑꯁꯦ ꯑꯩꯒꯤ ꯊꯧꯑꯣꯏꯖꯔꯒꯦ꯫ ꯑꯗꯣ ꯊꯕꯛ ꯑꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯅꯆꯥꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯐꯪꯅꯅꯕ ꯊꯤꯖꯔꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯅꯧꯕꯤ ꯃꯍꯥꯛ ꯂꯩꯕꯥꯛ ꯑꯗꯨꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯥꯏ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯝ ꯁꯦꯝꯈꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯐꯅ ꯌꯥꯝꯅ ꯍꯧꯖꯤꯟꯈ꯭ꯔꯕ ꯐꯥꯎꯕꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯄꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯅꯧꯕꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯏꯅꯔꯛꯄꯒꯤ ꯁꯥꯃꯤꯟ ꯑꯃ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯟꯕꯗꯒꯤ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯥꯒꯤ ꯌꯨꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯅꯧꯕꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯆꯦꯡ ꯈꯩꯕꯒꯨꯝꯅ ꯅꯤꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯒꯤ ꯄꯥꯡꯒꯜꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯁꯣꯝꯗꯁꯨ ꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯑꯗꯨꯃꯛ ꯊꯤꯟꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇꯅꯧꯕꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯃꯤꯠ ꯃꯃꯥꯏ ꯄꯨꯝꯕ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯟꯗꯨꯅ ꯑꯀꯤꯕ ꯑꯗꯨ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯨꯗ ꯀꯟꯅ ꯊꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯒꯤ ꯇꯅꯧꯕꯤꯁꯨ ꯃꯃꯥꯏꯗ ꯎꯞꯁꯤꯜꯂꯝꯕ ꯐꯤ ꯑꯗꯨ ꯇꯞꯅ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯇꯅꯧꯕꯤꯗ ꯆꯞ ꯌꯨꯡꯂꯒ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ꯫
ꯃꯇꯧ ꯑꯗꯨꯗ ꯇꯅꯧꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐ꯭ꯔꯪ ꯂꯥꯎꯅ ꯆꯣꯡꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯤꯛꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯀꯃꯥꯏ ꯆꯪꯉꯛꯏꯅꯣ? ꯍꯥꯏꯌꯨ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯇꯅꯧꯕꯤ, ꯀꯤꯒꯅꯨ, ꯑꯩꯁꯦ ꯅꯪꯅ ꯊꯤꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯑꯩꯅ ꯊꯣꯡ ꯊꯤꯟꯕꯗꯁꯨ ꯅꯪꯗꯤ ꯁꯨꯡꯍꯥꯡ ꯍꯥꯡꯗꯣꯔꯛꯇꯦ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯀꯥꯒꯤ ꯍꯥꯡꯗꯣꯛꯂꯤꯕ ꯊꯣꯡꯅꯥꯎ ꯑꯁꯤꯗꯒꯤ ꯆꯪꯂꯛꯄꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯊꯤꯔꯤꯕꯒꯤ ꯃꯔꯝ ꯑꯗꯨꯁꯨ ꯑꯩꯅ ꯃꯤꯌꯥꯝꯗꯒꯤ ꯇꯥꯔꯦ꯫ ꯑꯗꯨꯅ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯅꯪꯒ ꯎꯅꯍꯧꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯁꯨ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯌꯦꯡꯉꯨ, ꯂꯥꯏ ꯐꯠꯇꯕꯤ ꯑꯗꯨꯅ ꯑꯩꯒꯤ ꯁꯝ ꯑꯁꯦ ꯁꯦꯝꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯃꯗꯤ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯣꯏꯅꯃꯛ ꯁꯤꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯍꯥꯛ ꯑꯁꯦ ꯃꯪꯍꯥ ꯑꯃꯗꯤ ꯇꯥꯏꯕꯪ ꯐꯥꯎꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯇꯨꯡ ꯃꯥꯡ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯂꯩꯔꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯃꯨꯛ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ꯫ ꯆꯠꯂꯁꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝꯒ ꯑꯣꯏꯕꯅꯤꯅ ꯂꯥꯏ ꯐꯠꯇꯕꯤ ꯑꯗꯨꯁꯨ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯅꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯣꯏꯗ꯭ꯔꯥ? ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯣ ꯐꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯑꯃꯨꯛ ꯉꯥꯏꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯅꯨꯄꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯂꯥꯏ ꯐꯠꯇꯕꯤ ꯑꯗꯨꯅ ꯑꯋꯥꯕ ꯄꯤꯕ ꯍꯦꯜꯂꯛꯑꯣꯏꯗ꯭ꯔꯥ? ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯐꯔꯦ, ꯂꯥꯛꯑꯣ, ꯏꯕꯥꯅꯤ ꯁꯤꯔꯒꯁꯤ ꯆꯪꯉꯒ ꯍꯦꯛꯇꯃꯛ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏ ꯐꯠꯇꯕꯒꯤ ꯁꯝꯆꯦꯠ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯇꯅꯧꯕꯤꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯏꯋꯥ ꯁꯣꯟꯗꯨꯅ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯀꯤꯕ ꯐꯪꯂꯕ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯇꯨꯅ ꯑꯗꯨꯝꯅ ꯇꯧꯗꯅꯕ ꯍꯥꯏꯅꯁꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯃꯛꯇꯤ ꯇꯁꯦꯡꯅ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕꯤ ꯑꯗꯨꯁꯨ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯤ ꯃꯥꯏꯕꯤ ꯑꯃ ꯑꯣꯏꯕꯅ ꯂꯥꯏꯋꯥ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯂꯥꯏ ꯐꯠꯇꯕꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯁꯣꯛꯍꯟꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯏ ꯐꯠꯇꯕꯤ ꯑꯗꯨ ꯍꯥꯠꯄꯁꯨ ꯉꯝꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯋꯥꯕ ꯇꯥꯒꯗꯕ ꯑꯗꯨꯗꯒꯤ ꯇꯅꯧꯕꯤꯅ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨꯁꯨ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯐꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯅꯧꯕꯤ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯃꯍꯥꯛꯀꯤ ꯄꯣꯠꯐꯝ ꯑꯗꯨ ꯐꯝꯂꯒ ꯋꯥꯠꯇ ꯄꯥꯗꯅ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯍꯤꯡꯈꯤ꯫